Hongpung Lifeform Lane gi signboard kinna ba maitei singna hotna rubada mafam adugi akoi bra tariba tele singna athingba pirakpadagi nakalani gi marakta umkhatna ba thoklure ngasi ingen gi nongwa panba nimitta thokiba thodogasi gi matangda maichau ningsing luki secretary e irabo na phongdorakpada kurai ahongpung haidiba Lifeform Lane asi lengakna masak khangduna notification thokraba Lifeform Lane ni Lifeform Lane asi miyamda khanganana ba lengakna thokiba notification asi state lane da kinna ba hotna rubada kurai ahongaida ahongpung Lifeform Lane laiti haina tele singna athingba pirakibane hairi mahangna makha taraduna hai ipa ipuge haktaktagi leiraklaba maitei singi umanglai asigi Lifeform Lane da tele singna lam khopchinduna hindu gi laisang manga sajinduna laikre kumza lisingani da ekar dasmik ngapigani ekar suino dasmik ama suinogi lampak chawba Lifeform Lane asi historical and monument eki makha da challe haina matamadugi lenga na gazette ta Pongki bani gazette yauraba mafam asibu semjin sajanaba lamgi pata puthokuna lam asi Baigapati Prasad ko bamioi amagi mingda onthokuna kumja lisingani gasupna mari dagi maitei amadi teligi marakta court ta case tawduna lakli ipai puge haktak tagi leiraklaba ariba matamgi Lifeform Lane asibu muthatnaba lenga ki mari leinaba department na maitei singbu namthatuna thamliba si tohaningde achum aran kupna tigatuna Lifeform Lane asibu kanbada mipum khudibakna hona minasi haina mahakna makhata na fongdoki disputed high court case number SDO na Thugairo high order thokudida DC Imphal lisna Thugaibai nimitda secretary ki order lakpara matam the president rule lerami mana Thugai ki de aduga akoina chalaga office da hangmada mana kaimda khumangam de kari maram DC na Thugaibai matang ji karam soki udena aduna DC Imphal ista ko aiga irabot ka chatlaga madam kari maram gi no high court gi order ju thoe SDO na thugai ge to da madam DC oi bani na adong junior officer da thugai ge no hai ri badu secretary gi phone lag para achoba mi amna hai rak para adra man kaim du khumde adu ka maram thugai hai de aina noi gi pata du anubam se me adi pata anubam se me di akoi de jo hai bi de temple gi caretaker da jo hai bi de lam gi caretaker da jo hai bi de aduga pata anau badugi achau badu point to hani original pata dagi watli aduna asina chumba mayam gi prajada haibiu manipur gi prajada through news channel asi lai si maiti gi lai ni imai pai pu lai ni akhoi mayam gi lai ni aduga negotiate tori basu moi ju lai ni akhoi respect tawjai negotiate tawraga settle taw basu yai aduga negotiate tawbi gano achum madi tawbi wa haina appeal tawjari mayam da achi siri yunba ma tangai phate dana miyam da khangma Lifeform ji miyam da khangma ma mathok dai with the help of a signboard adugi intention da sira akoina yungge to goma tan sidagi si yengyo sidagi leiba sigi lamma se ngasi state lane ba akoi sigi dispute court case pending leiri haidana akoi kar makal gi court na yadaba amata akoi tawde ba siri state lane ji da su mamu kingi na mayam na masak tanana ba Lifeform ji masak tanana khinde tobo matanda makoina masi sirida khinbai yaroi noi haimna chengba charges maya mama hajen kurai hompunga ahonge de kurai hompung Lifeform leite na sibo haiba ngami si maramdi sigi kurai hompung haiba Lifeform ji 2000 da gazette ta phong rabane ba sigi area 0.10 acre si kurai hompung gi ne na leigrabane ba adubu si leirba si de government gi labak thiba amana gazette tu phongba matamda leiriba Lifeform ji gi leiriba lamje demarcation tahun dabana maram oirega ngasi thoiba phibam je masi government na tholli bane government gazette ta governor na sign dawdam thoba du sigi mafam ji da bu Lifeform manga salle ba aduga amu sidagi na tabade yamna akoina mungaroi da ba amna kadai ba lan to bagi haibutuma haijaraga 2004 da Australian and government na gazette ta phongba Australian oina phongi banatro aduga 2004 da Baigapati Prasad ki maming je jama bangira hapchal leba without allotment order and mutation case number X